Good morning mayam ai video nambase paana sangdre bako mayam ngan ge video thakala kada bodo ai thaba mayam chin lei ba dana ai video dambodo ngamdabne bako mayam ado ai huji se ngasi di school suji thai bako ngang do school suji tha bo benina hengde pe kha hawdore bako ado thaba su sangde bako thaba su sangde ade hingon pose ki ka tha ba khot pa ma sangde ba ai je mayam do dana video namba ngamdabne ai hoji sak thongi bako hijang thongdri ba mayen thongdene ai mayen thong yam chaninge bako adagi maning deng han ai ochak lobu sapada akhoi sen hipirapne bako isen hipirapne pame bai je mairen se ko maya ado je mairen thongge na sembi bako ado kana tawrugi ke maroi heugi ke to ai na sa thongba loi ba sangi ne moi ngai ri jang to luidi cha luidi noi changi du ngodi ying de na sa changi du cha luidi sangaba mayam hingom pachai thabagi tu mayam tawre khoba thagi toineba mafamjina mayam tu mayam thongba hapnaba mayang maton hek patholeine sibo kana mayam maton na thombiramino ba sibo asi mitai maroi haidoneba mitai maton haidoneba mayang maton haina thole mije kaigino ba mayang asi dai na on thoe mitai maton mitai maton ne mayam thongba happa hawi manam na sigare oiba manam khung simni carrot chu mo mari chalai ne carrot machani ne sida yam happa jok tida kitang hap yam nobab chaba yara ani nobab chawre tu me patanara ani sidaidi nem na pala minina nungai ai hening matamda tak hekpa ya tu jadra me nobab ka wangman dare me nobab ka wangman dare ai da hai pam de da hai thina ngai na cha de da ai de no phado mi na ga charam ba kan de no phado ka tang ba na hai bi ka pam de ko hai ka pam de na gwa de man ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯇꯣꯟꯅꯅꯦ ꯃꯁꯝ ꯀꯛꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯃꯌꯥꯝ ꯍꯌꯦꯡ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣꯕꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯅꯨꯡꯁꯥ ꯌꯥꯏꯅ ꯁꯨꯄꯔ ꯐꯥꯏꯟ ꯊꯣꯡꯉꯤꯅꯦ ꯇꯨ उरुम लांगे खैसी येनाखागीदुदको ओकोन मयाइसदनेबतो है केनो तौरी सुपर फाइन थोंगीबको ओक थापगी तु नुदिन खगा थापीद्रदि मोइजे केनो तौवेबा चावदो मतमदे चादो मतम पिजाहौद्रदि हयेंवाय चावदम थी लैदुइनेबा अदुदुना ओकसु सिट्टे ओकसु सिट्ट्रमनिना सुपर फाइन थोंदना तौरगा थाक लेरे मयाम तु नुसाको साजेम तियंगतो नुसाको साजेम तियंग नुसाको साजिदना अइना मै हौगलगा सुपर फाइन थोंगिजे मयाम साबजिदा कनानबो फि इनगमदोइनोदा फदी मतो हुमांदि थोकनांगागी फदी म येला दुंगाइरेबा yam sai ma'am sam sai nong zu mangngeba aduda nong taba tadeba dano tam chokhlai jong lamba ki nang lama bo ha nang lama bo ha na chat lama bo ha lama bo na chat lama bo thaki chat lama bo lami chokhlai jong असे थाकते आदबनीना को मैम अदुदगिनेबा साबजो ngसाइदा nga atokpa thadeba ma si musit sengdana tawre si toren khomaya kaje musitlang sengtoe aduga side tu khomjallaga wana khomjallaga kana tore hengom basai hauba haure ising chairi pocai thaba loidriba hakadi sange to ai sal thabane pocai si dragon fruit se phajana sembidadi yaro betu si maton jam thokhaleba asi makha de si maton thokhalibe tu mema phajana kaya sembidadi yaro ba hangam sangba hore
ꯆꯥꯋꯥꯏ ꯂꯩꯔꯒ ꯁꯤ ꯁꯤꯡꯖꯨ ꯆꯥꯊꯣꯛꯁꯤ ꯆꯔꯥ ꯑꯃ ꯍꯩꯖꯅꯀꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯂꯣꯏ ꯆꯠꯄꯗ ꯂꯪꯒꯥꯏ ꯍꯥꯏꯐꯦꯠꯇꯪ ꯀꯥꯞꯊꯣꯛꯀꯦ ꯑꯗꯣ ꯍꯋꯥꯏ ꯃꯇꯣꯟ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯐꯖꯔꯦ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯔꯅꯤ ꯁꯤꯡꯖꯨ ꯆꯔꯥ ꯑꯃ ꯆꯥꯊꯣꯛꯀꯦ ꯍꯋꯥꯏ ꯃꯨꯕꯤ ꯏꯁꯤꯡ ꯊꯛꯅꯤꯡꯕꯩ ꯇꯧꯔꯤꯗ ꯍꯤꯡꯒꯣꯜ ꯏꯁꯤꯡ ꯆꯥꯏꯕꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯤ ꯁꯣꯔ ꯍꯣꯟꯗꯤꯌꯦ ꯊꯛꯏ ꯈꯨꯊꯛ ꯆꯦꯞꯇ ꯌꯦꯡꯉꯣ ꯍꯣꯝꯗꯣꯏꯕ ꯃꯣꯏ ꯑꯁꯤꯅ ꯃꯌꯥꯝ ꯑꯩ ꯆꯋꯥꯏ ꯑꯅꯧꯕ ꯂꯩꯔꯨꯈꯤꯒꯦ ꯍꯋꯥꯏꯗꯛ ꯃꯇꯣꯟꯁꯤꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯪꯒꯟ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯆꯋꯥꯏ ꯍꯥꯏꯕꯅꯤ ꯆꯋꯥꯏ ꯑꯅꯧꯕ ꯌꯥꯝ ꯌꯣꯜꯂꯦ ꯂꯝꯒꯥꯏꯗ ꯑꯩꯅ ꯃꯌꯥꯝ ꯍꯥꯞꯆꯤꯟꯕꯒꯤ ꯃꯌꯥꯝ ꯍꯧꯔꯤ ꯃꯈꯣꯡ 1 2 3 4 5 6 7 8 ꯑꯌꯣ ꯆꯥꯛ ꯂꯧꯕ ꯆꯠꯄ ꯑꯣꯏꯅ ꯆꯋꯥꯏꯗꯨ ꯂꯩꯔꯛꯑꯅꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯌꯥꯝ ꯆꯋꯥꯏ ꯂꯩꯕꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯊꯧꯕ ꯍꯩꯇ꯭ꯔꯤꯕ ꯊꯧꯕ ꯇꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯊꯧꯕ ꯍꯩꯇꯦꯉꯣꯅꯦ ꯇꯧꯔꯤꯁꯦ ꯊꯧꯗꯤ ꯊꯧꯅꯤꯡꯕꯅ ꯉꯥꯎꯔꯦꯕꯀꯣ ꯍꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯕ ꯐꯖꯅ ꯇꯝꯃ ꯀꯥꯟꯗ ꯑꯣꯏꯅ ꯌꯥꯝ ꯊꯧꯕꯗꯤ ꯍꯩꯇ꯭ꯔꯕꯅꯤꯅ ꯇꯣꯡꯉꯒ ꯑꯣꯏꯅ ꯁꯥꯟꯅ ꯂꯩꯔꯦ ꯊꯧ ꯍꯩꯇ꯭ꯔꯕꯅꯤꯅ ꯇꯣꯡꯉ ꯑꯣꯏꯅ ꯁꯥꯟꯅ ꯂꯩꯔꯦ ꯊꯧꯅꯤꯡꯉꯦ ꯊꯧꯕ ꯍꯩꯇꯤꯌꯦ ꯒꯥꯔꯤ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯊꯧꯕ ꯍꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯌꯥꯜ ꯂꯩ ꯊꯥꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯁꯦꯂꯔꯗꯣ ꯄꯥꯏꯈꯤꯗ꯭ꯔꯕꯅꯤꯅ ꯁꯦꯂꯔꯗꯣ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯦꯕ ꯑꯩ ꯑꯗꯨꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕꯁꯨ ꯍꯩꯇꯦ ꯇꯝꯗꯗꯤ ꯇꯞ ꯇꯞꯅ ꯂꯩꯊꯔꯒ ꯇꯞ ꯇꯞꯅ ꯁꯥꯟꯅꯔꯒ ꯊꯧꯕꯗꯤ ꯌꯥꯅꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯦ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯇꯝꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯥꯏꯀꯜꯗ ꯑꯣꯏꯅ ꯆꯠꯇꯣꯔꯦ ꯒꯥꯔꯤ ꯊꯧꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯁꯥꯏꯀꯜꯗ ꯑꯣꯏꯅ ꯆꯠꯇꯣꯔꯦ ꯆꯥꯛ ꯂꯧꯕ ꯆꯠꯂꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯋꯥꯏ ꯑꯅꯧꯕ ꯂꯩꯔꯛꯑꯅꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯁꯤ ꯊꯧꯔ ꯆꯠꯂꯗꯤ ꯅꯩꯒꯗꯕꯅꯦꯕꯁꯦ ꯊꯧꯕ ꯍꯩꯇꯦ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯊꯦꯜ ꯌꯧꯔꯦ ꯆꯋꯥꯏ ꯑꯣꯏꯅ ꯂꯩꯔꯒꯦ ꯆꯋꯥꯏꯁꯦ ꯍꯌꯤꯡꯅ ꯌꯣꯝ ꯑꯇꯥꯄ ꯂꯩꯁꯤꯗꯤ ꯁꯤ ꯀꯕꯣꯛ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯅꯅꯦ ꯀꯌꯥ ꯑꯣꯟꯔꯤꯅꯣ ꯆꯋꯥꯏꯗꯣ ꯒꯤꯂꯥꯁꯇ 10 ꯑꯗꯨꯗꯤ ꯕꯣꯔꯥ ꯆꯥꯊꯣꯛꯀꯦ ꯃꯦꯃꯣꯔꯤ ꯍꯧꯅꯕ ꯄꯥꯏꯔꯗꯤ ꯕꯣꯔꯥ ꯁꯤꯕꯣ ꯏꯃꯥ ꯍꯩꯊꯔꯦ ꯏꯁꯤꯡꯁꯤꯁꯨ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯍꯋꯥꯏꯗ ꯃꯇꯣꯟ ꯀꯩꯅꯣ ꯇꯧꯍꯧꯋꯦ ꯑꯗꯨꯗꯤ ꯆꯥꯔꯨꯔꯒꯦ ꯆꯋꯥꯏꯗꯣ ꯐꯖꯅ ꯐꯨꯠꯂꯒ ꯑꯁ ꯎ ꯃꯣꯔꯣꯛꯁꯤꯗꯤ ꯄꯦꯜꯂꯦꯍꯦ ꯉꯥꯡꯁꯤꯛ ꯉꯥꯡꯉꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗ ꯍꯦꯛ ꯇꯥꯏꯍꯦ ꯃꯣꯔꯣꯛꯁꯦ ꯑꯩꯗꯤꯀꯣ ꯃꯣꯔꯣꯛꯁꯤꯗ ꯌꯥꯝ ꯆꯣꯞꯄꯦꯕ ꯑꯇꯩ ꯆꯣꯞꯇ꯭ꯔꯁꯨ ꯃꯣꯔꯣꯛꯁꯤꯗꯤ ꯑꯩꯗꯤ ꯐꯖꯅ ꯍꯣꯔꯦꯟ 2 ꯇꯧꯔꯒ ꯁꯨ ꯌꯥꯔꯅꯤ ꯁꯧꯒ꯭ꯔꯤꯔ ꯀꯩꯅꯣꯝ ꯊꯣꯡꯒꯦꯅ ꯍꯥꯏꯁꯤꯅꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯁꯤꯜꯂꯣꯛ ꯁꯧꯒ꯭ꯔꯤꯗꯣ ꯊꯣꯡꯉꯒ ꯁꯤꯃ ꯁꯤꯡꯖꯨ ꯁꯨꯔꯦ ꯈꯨꯁꯥꯡꯕꯅꯦ ꯑꯩ ꯁꯨꯝꯕ ꯑꯩ ꯊꯧꯔꯛꯏꯁꯦ ꯃꯤꯅꯤꯠ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯁꯥꯡꯉꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯁꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯕꯀꯣ ꯑꯩꯅ ꯊꯧꯔꯛꯏꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯕꯀꯣ ꯁꯥꯏꯀꯜꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦ ꯑꯩ ꯂꯝꯕꯤ ꯈꯨꯁꯥꯡꯁꯦ ꯌꯦꯡꯉꯣꯕ ꯀꯩꯊꯦꯜꯁꯦ ꯀꯌꯥꯃꯨꯛꯀꯤ ꯁꯥꯡꯒꯦꯗꯣ ꯌꯦꯡꯉꯣꯕ ꯑꯗꯨꯅꯦ ꯑꯩꯅ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯁꯤ ꯃꯈꯣꯡꯗꯩ ꯗꯥꯏꯔꯦꯛꯇꯤ ꯅꯝꯃꯛꯇ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗ ꯍꯤꯟꯖꯥꯡ ꯂꯩ ꯆꯠꯂꯤꯁꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯂꯩ ꯆꯠꯄꯗ ꯑꯃꯨꯛ ꯆꯠꯄꯗ ꯄꯨꯂꯞ ꯄꯨꯂꯞ ꯍꯤꯟꯖꯥꯡ ꯂꯩ ꯆꯠꯄꯗ ꯑꯣꯏꯔꯣ ꯑꯃ ꯄꯣꯠꯆꯥꯛ ꯁꯨꯝ ꯂꯧꯔꯛꯇꯣꯏꯅꯦꯕ ꯊꯕꯛꯁꯦ ꯑꯃ ꯆꯠꯂꯤꯀꯥꯟꯗ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨꯝ ꯆꯠꯄ ꯋꯥꯅꯤꯗ ꯑꯗꯨꯝ ꯌꯥꯜꯂꯛꯑꯦ ꯕꯦꯛ ꯄꯨꯗꯗꯅ ꯃꯃꯥꯡꯗ ꯑꯣꯏꯅ ꯌꯥꯜꯂ ꯂꯥꯛꯑꯦ ꯂꯝꯕꯤꯁꯦ ꯌꯦꯡꯉꯣ ꯅꯪ ꯅꯝꯁꯤꯜꯂꯛꯑꯣꯔꯥ ꯑꯩꯗꯤ ꯉꯝꯃꯣꯏꯗ
ꯂꯝꯕꯤ ꯑꯁꯥꯡꯕꯁꯤ ꯎꯜꯂꯤꯅꯤꯅꯦ ꯆꯠꯂꯤꯁꯦ ꯀꯩꯊꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯤ ꯍꯥꯏꯗꯅ ꯇꯥꯛꯏꯅꯤꯅꯦ ꯃꯌꯥꯝ ꯁꯤꯗ ꯇꯨꯔꯦꯜ ꯂꯩꯔꯦ ꯁꯤ ꯇꯨꯔꯦꯜ ꯃꯔꯤꯟꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜꯗꯨꯒ ꯃꯔꯤꯟ ꯐꯥꯎꯅꯕ ꯃꯔꯤꯅꯦꯕ ꯁꯤꯁꯦ ꯖꯪꯒꯜꯅꯦ ꯖꯪꯒꯜ ꯖꯪꯒꯜꯁꯦ ꯉꯁꯥꯏ ꯊꯧꯔꯛꯏꯁꯦ ꯃꯤꯅꯤꯠ 5 ꯁꯣꯝꯗ ꯂꯝꯕꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯝꯕꯤ ꯑꯃ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯂꯝꯕꯤ ꯑꯃ ꯍꯥꯏꯖꯤꯜꯂꯦ ꯁꯤꯗ ꯍꯥꯏꯖꯤꯟꯗꯣꯏꯅꯦꯕ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯤꯜꯂꯦ ꯂꯝꯕꯤ ꯐꯖꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈꯣꯏ ꯐꯥꯔꯤꯅꯦ ꯁꯤꯁꯦ ꯍꯣꯔꯦꯟ ꯑꯂꯨꯒ ꯍꯥꯞꯆꯤꯜꯂꯒꯅꯦ ꯆꯤꯔꯤ ꯈꯤꯇꯪ ꯊꯣꯡꯗꯣꯏꯅꯤ ꯍꯥꯎꯒ꯭ꯔꯖꯥꯠꯅꯤꯍꯦ ꯁꯤꯃ ꯊꯣꯡꯍꯜꯂꯅꯤ ꯑꯂꯨ ꯍꯥꯞꯄꯒ ꯆꯤꯅꯤ ꯇꯧꯔꯒ ꯈꯣꯏꯅꯤ ꯈꯣꯏ ꯃꯆꯥꯅꯤ ꯃꯌꯥꯝ ꯍꯥꯎꯒ꯭ꯔꯖꯥꯠꯅꯤꯍꯦ ꯈꯣꯏꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯌꯥꯝ ꯊꯣꯡꯒꯥꯟꯅ ꯊꯣꯛꯂꯛꯄꯗ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯈꯨꯜꯂꯦ ꯇꯨ ꯍꯨꯏꯅꯥꯎ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯈꯨꯜꯂꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯌꯦꯡꯉꯨꯅꯦ ꯇꯨꯇꯤꯕꯤꯌꯔ ꯃꯥꯟꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯇꯨ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯑꯃꯈꯛꯇꯪꯁꯨ ꯄꯣꯛꯏꯅꯦꯕ ꯇꯣ ꯃꯤꯒꯤ ꯇꯥꯏꯞꯇ ꯍꯨꯏꯁꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯊꯣꯛꯅꯤꯡꯉꯦ ꯁꯤꯗꯤ ꯇꯨꯇꯨꯕꯤ ꯂꯥꯕꯅꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯨꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯏꯆꯦ ꯍꯣꯏꯒꯤꯅꯦꯕ ꯐꯖꯗ꯭ꯔꯥ ꯄꯨꯔ ꯆꯠꯈ꯭ꯔꯗꯤ ꯍꯧꯖꯤꯛ ꯀꯞ ꯂꯩꯍꯧꯔꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯡꯁꯤꯌꯦ ꯇꯦꯗꯤꯕꯤꯌꯔ ꯃꯥꯟꯈꯩ ꯇꯣ ꯏꯆꯟ ꯄꯨꯈ꯭ꯔꯒꯦ ꯅꯣꯏ ꯍꯨꯏꯁꯦ ꯀꯞꯇꯣꯏꯅꯦ ꯁꯤ ꯄꯨꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯅꯥꯎ ꯎꯔꯗꯤ ꯄꯥꯝꯕꯅ ꯉꯥꯎꯔꯅꯤꯌꯦ ꯇꯨ ꯌꯥꯝ ꯂꯥꯕꯅꯦ ꯇꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯍꯌꯦꯡ ꯄꯤꯀꯥꯟꯒꯤ ꯃꯦꯃꯣꯔꯤ ꯏꯍꯧꯅꯕꯅꯦ ꯁꯦ ꯈꯪꯉꯕ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯇꯨ ꯑꯃꯈꯛꯇꯪꯁꯨ ꯄꯣꯛꯄ ꯌꯥꯝ ꯐꯖꯩꯑꯕ ꯃꯌꯥꯝ ꯂꯩ ꯋꯥ ꯁꯣꯠꯂꯨꯈꯤꯒꯦ ꯊꯣꯡꯒꯥ ꯊꯣꯛꯄꯗ ꯂꯩꯋꯥ ꯑꯃꯨꯛ ꯑꯣꯛꯅꯔꯦ ꯂꯩꯋꯥ ꯑꯃꯨꯛ ꯂꯩꯍꯧꯔꯦ